Imphal Cycle Road Mayamna Pukhao Road Harak Hangnaba Lambi Asi Adukimatic Film Sopana Lambi Paring Sida Chatliba Mayam Adukimatic Awapa Mayok Nare Film Chadan Ladiba Lambi Asi Chat Payanaba Mong the Semjin Bada Governor na ayaba pibiyu naba wafam Kundrakpam Kendra Development Committee ki Maikiriki Takshilakli Wafam Asi Ngasi Major Kuda Leba Manipur Press Club the Pangtokiba Paumi Sing Unabamada Committee Asiki Spokesperson Nongtumam Diri na Fundokibani Paumi Sing Unabaduda Mahak na Makata na Hai Pukhao Lambi Asi Ing Kumja Lising Anika Taratareta Semkibada Ngasi Fawba Sendon Lerakli Lambi Asi State Highway Lambi Oibana Marilena Department Natana Local MLA Nasu Sembayade Masibu semnaba haina Kundrakpam Assembly Constituency of Gi MLA Nasu Lambi Asi semnaba wafam House the wakatkhre lady Adumapu Marilena Department ng Sifawba meeting Chambidan lady Lambi Asi ka haina film sokpa namaram ordaga Ana ayek putok pushin tawo matamda amadi Mahiroi sing chatok chashin tawo matamda adukimatik film chadre Masi khara makai chatnaba yabana Mawong Chanaba Yabamong da Kundrakpam Kendra Development Committee da Semjilage Masida Governor Yauna Marilena Department ayaba pibiyu harina Lambi Asi mapung fana semnaba Marilena Department na Kupning Shinduna Atuba Matamda apung Faba Lambi Asi semnaba afam takshilakli